Ima leibak nungshirapati thawai Kathokpa Ngambagi thawna leiba tai haina UNLF ki hanagi chairman Ningthemcha Sanayaima na phungdurakle nongma panba lakpada mikap thoknasi aikhoigi maitai khunai haibi hiramda social sporting club sektana sindura ngase ingagi nongma panba numit ka mari leinana laining thau achangba ipagi sanglenda pangthokhiba nongma pan mifamda wafam ase mahakna phungdokhibane Ningthemcha Sanayaima na hai Apunba Manipuri ge saktam ase semgatnaba honabada laiwei khraba ipa ipu singna tampak khakta natana jingda khundariba ichil inau sing tasin khomjinduna amata oiba apunba ge saktam ama sagatuna lakhibane ngasi tampakta khundariba maitai sing ase chahi kayagi mamangda jingdagi kumtharaktuna tampakta khundakhibagi wari leiribane matam aduda tampaki mafam sing ase ising tungba pat oina leirame matamgi matung ina miyamna khundaba horakpadagi mafam ase kangfal oikhibani hainai Matam adudagi hauna nongpok nongchup awang amade kharomdagi kumtharaktuna tongan bachatnabi kayana semkiba saktam amani ngasi aikhoina uriba Manipur ase lamdam asigi civilization asisu ngasi ngarang semgalakhiba nate chahi lising kaya changna semgalakhiba civilization ne civilization ase kaihandana aikhoigi ipa ipu singna ngak selaga thamnambani haibase aikhoina kaidonungda kawroidabane Ipa ipu sing aduna samgat piramba civilization adugi mapalnani ngase malemgi mamangda aikhoigi identity masak takpa ngamlibase laibak thibade ngasi aikhoigi iramdam ase machet tana thugairaktuna lekha taraklib ase maiteina sontharakpadagi ne ipa ipu singna semlamba Manipur adude tampak khakta natte jinglon mapalna question tuna lairiba apunba Manipur ase ipa ipu singna ngaklaga thamlambane Madudagi hendoktuna mathauna leiraba aikhoigi ipa ipu sing aduna Kabo Valley ge ningthi tural fauba pal ngaklambane bideng sanba ipa ipu sing adugi matik mayai ngasigi mirolna kawkhre tampaki mafam khaktada tasinduna leibanade Manipuri apunbagi saktam sagatpa yaroi matam amada aikhoi masel amato oina nungsi chanana awat apa tanaduna harau leirami adubu ngaside mapalgi thawinsin kharadage aikhoi masel machoi taduna kangkhong chairaba khunai am oirakle Pumnamak ase matau karamna oirakhibanu haibase aikhoi mayak sengna khangdokminase maitai sing namthaduna thamnaba awalebaktagi nongna changlakhiba chinkuke khulai paiba singna maitai singda landaduna lebak ase mache tara thugainaba honarakle lamdam ase thugainaba honarakliba sing ase kanana hu kamthilakpanu haibadu aikhoi khangminase Manipur ge saktam kaihandana thamsi hairabade changsilakliba tongan ba lalong ase thauna laina mayoknaduna maithiba piba mathau tai ngasi maitaina chingchatpada athingba thamduna tampak khakta tasinuna leiriba ase taraina lobu chumdoi chahi ahum helaba kuki singi lan asina ngaside lamdam asige senmilona chawna chaitheng pide naha kaya sufam nomphom khangdana leire masisu aikhoigi naha sing namthanaba changsilakba lalong amane haujikti tampaki naha sing namthaba loire haiduna chingda khundariba tangkhul singda amuk lan mamai onsinkhre pumnamak ase yamna mayak singlaba wafam amane Ngasidi tangkhul singsu tampakta kumtharaknabagi lambi leitre maitai su ching lambi fautna chatpa yadre aikhoi pumdamak machoi tare oirakliba phibam ase mayokdanaba lamdam asegi gehlau furup sing amatta oina tasin khomjinduna wa khanaba matam yaure aikhoi punsindrabade lan ase kaidonungda mai pakpa ngamloi leibaki haujik oiriba phibam asida aikhoi machoi taraduna leirabade chahi taret khuntakpadagi henna luba phibam amada lakpasu yai haina mahangna makha chana phongdokhe British के लोगों ने policy सबसे ज़्यादा एक्सीडेंट का तब वही नुमाइंदे को पांगा अभी इसी वक़्त इसी मुद्दा खेलने को मेरे से यहाँ तब नहीं नसीब मेरे पास तो बहुत भी तो सब से तो हम नेवालो नसीब तो चीफ मिनिस्टर की फॉर्मूले नसीब Lengan apa yang kamu di merak Kathokpa tentang lagi ni, kalau dari kepala kita berusaha sih berapa, boleh kan jawapannya macam dah, ini masih politics, politics apa sebetulnya, politics itu baru tentang 1891 bawah dan ini yang kita apa lagi lalu. Luar kita bisa tahu politics, tengah politics, luar itu ya sebenarnya, itu yang ini, yang ada yang kita tahu politics.